ꯔꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯧꯕ ꯍꯧꯔꯦ ꯌꯦꯡꯒꯦ ꯁꯤꯁꯦ ꯎꯠꯂꯣ चलो चलो lambi khujin siang 언제 나오시다 lambi khujin siang nang thang ngam ga cha ngam đi jin sa dai da mua ba mua ba có gì nhiều đấy thằng ấy nó xin lắng lại cái bạn kilo kun này mà có Asian Paints ở đây người sử dụng luôn acrylic distemper thì thay mà có mà cái MRP sẽ 1580 thап à ಅದು ಮೈನ ಹಾನ್ ಸಿಯ ಮವಾಂಗದ ಹೋಗೋದದಿ 750 ಹೋಗ್ಯವ ಸಿಯ ಲೋಗ 950 ಹಜಲೇವ ಅದು ಖಂಗದೆ ಮೊಯ್ ದುಕಾನ್ ದ ಕೈ ರಂಗ್ ಸಂಗದೋ ಕಾವಗಾವ ಸಂಗದೋ doctor natari keba doctor na laying busisu doctor natari haite aduna kai noi su hairoi kai na hai pa ga sari wa ngang za dana oi sil sinam le me nopning bu de na ado swai to re to mai ga ji batin bana ja pi ba pai da as khut ka ai pa khut ka loi tat ke tawro isi ga bu ko te ba do just my pressure lo ai di pai na bu nuai ta bai ta re ko ಅದು ಸಿಗಿರೋನೆ ರಂಜೆ ಹೋಗಿ ಕಾಜೆ ಮೂಲ ಹಣ ಸಂಗಮಿ ಸಿಗಿರೋನೆ ಮಚುಜಿ ಹಿರಂ ಆಫ್ ವೈಟ್ ಆಯ್ತಾರೆ ಅದು ಕಿತಂಗ್ ಕೆಲವು ಯಾವ್ರೆ ಹೋಯ್ನ ಕೈ ಪೋಸೈ ಕಾನ್ ಹಾಕಿ ಕೋ ಕಾನ್ ಸುಸನ್ ಯಾವ್ರೆ ಅದಕ್ಕೆ ಖುದ್ ಪಸಂದ್ ಬೋಸನ್ ಬೈ ಕೋ ಕುಯಿರಲಿನ ಸುಸನ್ ಲೇಬ ಅದು ಈ ಸಂ ಅಂತಂಗ್ ಸಂದೋಕೆ ಕರ ವೈಟ್ ತ ಕೋ ಅದು ಲೇನು ಬಡೆ ಅದು ಕ್ಲಾಸ್ ಕೆಲವು ಯಾವ್ರೆ ಕರ 파가이 오셔래. bathroom side ne khara ka to adu pakai gi ulaki ade nga si huji ready poche siri ulaki sa join namo siri plate si ko hi ma sam ni manipuri si ta manipuri si na thra phong ga khandi mayam ge ching bi si ko gi roller ta lo re ba sim lo re ade ki si gi roller sim lo re ko 9 inch ki ni ki ba ga adu le bil现在地方可能brush 138 nanti roller ada IT juga speed mana IT juga mana sih main tu P gini kok main tu tho ko to không da sok si ko aja ni sini main tu si saya tu tu juga si dia orang habis na lu habis na oh si da hap na bro si dah pun orang tu 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 ka musim jalan kan habis na tai tu nuai kan nuai apa si yang and then bớt này xin cắt xin quay đi asisnya thùng bang am da bdo bớt cái 130 oram da ma cái này chọn mà cái xì cái gì cái đó hình ông từng gì cái xài cái gì mà bị thâu lỗ cái đâu xì cái thôi bắt đầu 제가 그 도로 가 이나도 아마 로사 그 능나 좀 야하니 하니 cái gì đi rồi xin cái lỗ cái xài cái cái đâu 딱 속나 봐봐 cái này cái gì cái gì bút nhiều đấy thì dạng nó thì ngoài bút có 에 딴 데가 딴이 thì kilo này và xin gì bác con cùi 보티네 바꾼 거라가 보러 버리라 오케이 신이 너무 이제 근데 마사마가 아니 신이 와서 온다 그럼 나가 또 바throom 기 사이즈 가라 닌더레 에바 신이 연동 왜 신이 두 발라가 뜻은 게 까닝 물을 가져 서 뽕뽕 도와야 그래 뜻은 라가 răng sang đây đâu răng đồ sang đây này cái vậy đó là bút chì mình rồi rồi xí gì cái bao nhiêu là cái gì đó xí bút chì mình ăn thơm mình thế nào rồi thuốc đấy rồi mình đang cái đó mình còn đang lấy xí ra thì cái bằng là liêng được rồi xí tay này cái này có cùng một thơm phải đâu vậy phải đâu khai nhiều thì mới cho thêm gì có làm cái đó mà dặn có cái em này 그 용지 가서 생전 비게 난 뭐보다 김동규 해봐 그 선비씨 그냥 생전 비교 하고 얼마나 뭐 괜찮아 앞에 잘 롱롱이 보내시네 나도
ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯁꯦ ꯁꯤ ꯁ꯭ꯇꯥꯏꯜ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯦꯕ ꯄꯦꯇꯔꯟꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ 5,000 5,000 ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯀꯩꯅꯣꯗꯅ ꯑꯩ ꯏꯕꯥꯅꯤ ꯁꯨꯝ ꯏꯕꯥꯅꯤꯒꯤ ꯃꯣꯃꯦꯟꯁꯨ ꯑꯣꯏꯖꯔꯨꯔꯁꯤꯅꯀꯣ ꯁꯣꯝ ꯁꯤ ꯕꯥꯡ ꯂꯩꯗꯅ ꯃꯅꯨꯡꯗꯒꯤ ꯑꯁꯣꯝꯗ ꯕꯥꯛ ꯂꯩꯕꯒꯤꯅꯦꯕ ꯑꯗꯨꯁꯨ ꯈꯔꯕꯨꯗꯤ ꯌꯥꯏ ꯈꯔ ꯆꯠꯄꯁꯦ ꯗꯤꯕꯂꯞ ꯑꯣꯏꯗꯅ ꯑꯩꯗꯤ ꯌꯥꯝ ꯀꯥꯏꯗꯧꯕꯕꯨ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯤ ꯎꯕ꯭ꯔꯣ ꯐꯖꯅ ꯎꯏ ꯅꯪ ꯃꯥꯁꯛ ꯂꯩꯕ꯭ꯔꯣ ꯃꯥꯁ ꯎꯞꯀꯦꯔꯥ ꯂꯩꯕ꯭ꯔꯣ ꯂꯩꯕꯨꯗꯤ ꯂꯩꯔꯝꯅꯤꯌꯦ ꯑꯗꯣ ꯑꯊꯥꯕꯤꯗꯨꯅꯦ ꯑꯄꯥꯕꯗꯨ ꯂꯩꯔꯝꯃꯔꯣꯏ ꯑꯩꯈꯣꯏ ꯐꯗꯤ ꯃꯥꯛꯁꯇꯨ ꯐꯗꯤ ꯃꯥꯛꯁ ꯐꯗꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥꯏꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯛꯁꯜꯂꯅꯤꯗꯅ ꯏꯁꯤꯡꯒꯤ ꯑꯃꯨꯛ ꯆꯣꯠꯍꯜꯂꯦꯗꯅ ꯐꯖꯅ ꯑꯗꯨꯒ ꯋꯥꯏ ꯄꯨꯇꯤ ꯇꯩꯔꯛꯇꯣꯏꯅꯦꯕ ꯋꯥꯏ ꯄꯨꯇꯤ ꯇꯩꯕꯗꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯃ ꯂꯩ ꯇꯣꯝꯃꯒ ꯍꯣꯝ ꯂꯩ ꯃꯥꯏ ꯑꯅꯤ ꯄ꯭ꯔꯀꯥꯁꯇꯤ ꯑꯣꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯣꯝꯕ ꯑꯣꯏꯕ ꯃꯥꯒꯤ ꯐꯖꯅ ꯍꯩ ꯁꯤꯁꯦ ꯃꯤ ꯎꯗꯅꯕꯅꯅꯦ ꯅꯍꯥꯟꯈꯩ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯀꯕꯣꯔꯗ ꯑꯃ ꯇꯧꯔ ꯊꯝꯕꯅꯦꯕ ꯀꯥꯔꯗꯕꯣꯔꯗ ꯑꯃ ꯇꯧꯔ ꯀꯕꯣꯔꯗ ꯁꯨꯃꯥꯏꯅ ꯈꯦꯠꯊꯕ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯐꯦꯠ ꯕ꯭ꯔꯁꯅꯀꯣ ꯕ꯭ꯔꯁ ꯑꯀꯟꯕꯗꯨ ꯇꯛꯊꯣꯛꯑꯦ ꯑꯩ ꯅꯨꯄꯥꯒꯤꯗꯤ ꯄꯥꯝꯖꯕꯤꯅꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯕꯅꯦ ꯄꯨꯇꯤꯗꯣ ꯁꯤ ꯂꯩꯔꯦ ꯀꯤꯂꯣ ꯑꯃꯒꯤꯅꯤꯀꯣ ꯑꯗꯣ ꯁꯤ ꯊꯤꯜꯂꯒ ꯌꯦꯡꯒꯦ ꯏꯁꯤꯡ ꯍꯩꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯅꯪ ꯂꯨꯄꯥ ꯀꯩꯅꯣ ꯄꯤ 40 ꯄꯤ ꯀꯤꯂꯣꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯏꯁꯤꯡ ꯄꯣꯠꯅꯣ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯨꯝ ꯅꯨꯡ ꯈꯔ ꯁꯦꯝꯖꯤꯟꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯦꯀꯣ ꯀꯨꯏꯔꯕꯅꯦ ꯏꯕꯥꯅꯤ ꯉꯁꯤ ꯁꯦꯝꯖꯤꯟꯒꯦ ꯇꯧꯔꯛꯏꯁꯦ ꯃꯇꯝꯗ ꯁꯥ ꯐꯪꯗꯕ ꯁꯤ ꯃꯈꯥ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯝꯊꯣꯛ ꯂꯣꯏꯔꯦ ꯊꯤꯠꯄ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯤꯗ ꯊꯝꯈ꯭ꯔꯦ ꯇꯩꯅꯕ ꯔꯦꯗꯤ ꯑꯩ ꯏꯅꯥꯎꯄꯥ ꯑꯃ ꯉꯁꯥꯏ ꯑꯩꯅ ꯇꯣꯝꯃꯒ ꯑꯣꯏꯕꯗꯣ ꯄ꯭ꯔꯀꯥꯁꯇ ꯍꯪꯉꯒ ꯇꯥꯛꯊꯔꯛꯑꯦ ꯃꯥꯅ ꯁꯤ ꯆꯣꯠꯍꯜꯂꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯈꯤꯇꯪ ꯆꯠꯍꯜꯂꯒꯦ ꯍꯥꯏꯀꯣ ꯃꯑꯣꯡꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯍꯥꯏꯒ ꯇꯧꯔꯒ ꯇꯩꯔꯣ ꯑꯗꯒꯤ ꯍꯧꯔꯒ अच्छा अच्छा माले खत्तरे मैम इधर खंगदबनीना माने ऐंगोंदा हई सा लेरे ꯑꯗꯒꯤ ꯑꯗꯨꯝ ꯀꯣꯛꯍꯜꯂꯒꯦ ꯈꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤ ꯇꯧꯔꯒ ꯆꯤꯡꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯖꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯐꯨꯜꯗ ꯁꯤ ꯃꯦꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯥꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯋꯥꯜ ꯀꯂꯔꯁꯦ ꯆꯦꯟꯖ ꯇꯧꯔꯗꯣꯏꯅꯦꯕ ꯋꯥꯜ ꯀꯂꯔ ꯆꯦꯟꯖ ꯇꯧꯕꯗꯤ ꯈꯪꯉꯣꯏꯗ ꯖꯁ ꯑꯣꯐ ꯋꯥꯏꯠꯇ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯋꯥꯜ ꯑꯃꯈꯛꯇꯤ ꯁꯪꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯈꯔ ꯅꯥꯟꯊꯣꯛꯄ꯭ꯔꯥ ꯀꯩꯀꯥꯗꯣ ꯌꯦꯡꯍꯟꯕ ꯌꯥꯏꯗꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯁꯤ ꯁꯤ ꯄꯨꯇꯤ ꯇꯩꯔꯣꯏꯅ ꯑꯗꯨꯒ ꯀꯥꯁꯦ ꯌꯦꯡꯍꯜꯂꯁꯤ ꯍꯥꯟꯅ ꯕꯤꯐꯣꯔꯒꯤ ꯄꯤꯛꯆꯔꯁꯦ ꯑꯗꯨꯀꯥꯟꯗ ꯇꯧꯔꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯒꯤꯗꯤꯅꯦ ꯉꯁꯥꯏ ꯊꯤꯠꯈꯤꯕꯩꯗꯣ ꯂꯣꯏꯔꯦꯕꯀꯣ ꯁꯤꯅꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯁꯤꯗ
ꯋꯥꯔꯦ ꯆꯥꯡ ꯂꯣꯏꯅꯁꯨꯕꯨꯗꯤ ꯁꯤꯗꯁꯨ ꯂꯩꯌꯦ ꯑꯗꯒꯤ ꯖꯤꯔꯣ ꯁꯨꯒꯔ ꯐ꯭ꯔꯥꯏ ꯇꯧꯕ ꯑꯗꯣ ꯉꯁꯤꯗ ꯆꯪꯉꯤꯁꯦ ꯌꯥꯝ ꯌꯥꯝꯕꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯀꯨꯏꯅ ꯁꯪꯗꯕꯒꯤꯀꯣ ꯈꯔ ꯀꯥꯎꯈ꯭ꯔꯦꯕ ꯍꯩꯗꯣꯏ ꯑꯃꯨꯛ ꯈꯔ ꯀꯨꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯇꯣꯁꯤꯗ ꯁꯤ ꯁꯪꯕ ꯂꯣꯏꯔꯦ ꯁꯪꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯈꯨꯠꯁꯦ ꯎꯕ꯭ꯔꯣ ꯁꯤ ꯒ꯭ꯂꯣꯞ ꯀꯨꯏꯔꯀꯥꯟꯗ ꯒ꯭ꯂꯣꯞ ꯈꯔ ꯀꯨꯏꯅ ꯆꯪꯗꯦꯀꯣ ꯆꯥꯊꯠꯄ꯭ꯔꯣ ꯁ꯭ꯋꯥꯏꯗꯔ ꯁꯤꯗꯩꯁꯤ ꯄꯣꯞꯊꯣꯛꯑꯦ ꯄꯣꯞꯊꯣꯛꯑꯦꯕ ꯂꯩꯅ ꯉꯁꯥꯏ ꯒ꯭ꯂꯞ ꯎꯞꯁꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯍꯌꯦꯡꯗꯤ ꯎꯞꯁꯦ ꯈꯔ ꯀꯨꯏꯅ ꯄꯥꯏꯕꯒꯤꯅꯦ ꯎꯞꯇ꯭ꯔꯗꯤ ꯑꯗꯨꯝ ꯁꯤ ꯀꯥꯟꯗ ꯇꯧꯏ ꯌꯦꯡꯉꯣ ꯁꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝ ꯔꯪ ꯁꯪꯉꯦꯗ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯄꯣꯠꯁꯦ ꯊꯝꯃꯦ ꯐꯖꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯃꯣꯏꯁꯦ ꯎꯄꯨ ꯌꯥꯎꯗꯕꯤꯗꯨꯅꯦꯕ ꯎꯄꯨꯗꯣ ꯑꯝꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯊꯝꯐꯝ ꯆꯟꯗ꯭ꯔꯦ ꯑꯗꯣ ꯎꯄꯨꯗꯣ ꯂꯩꯔꯒ ꯑꯝꯇꯪ ꯍꯥꯞꯆꯤꯟꯒꯦ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯑꯩꯈꯣꯏ ꯋꯤꯟꯇꯔꯒꯤꯀꯣ ꯋꯤꯟꯇꯔꯒꯤ ꯊꯥꯕ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯩꯁꯜꯂꯒ ꯊꯝꯃꯦ ꯁꯤꯗ ꯁꯋꯥꯏꯁꯤꯗ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯑꯦꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯩꯈ꯭ꯔꯦ ꯐꯖꯗ꯭ꯔꯦꯀꯣ ꯐꯖꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯂꯣꯏ ꯇꯩꯁꯟꯕꯁꯦ ꯀꯣꯟꯁꯨ ꯀꯣꯟꯅꯗ꯭ꯔꯦ ꯅꯪꯉꯣꯟ ꯊꯤꯕꯗ ꯐꯔꯛ ꯇꯥꯔꯦ ꯄꯨꯡꯁꯤ ꯊꯦꯡꯖꯜꯂꯛꯑꯦꯕꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯔꯥꯎꯟ ꯊꯕꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯁꯤꯗ ꯇꯩꯁꯜꯂꯒ ꯁꯤꯁꯦ ꯈꯔ ꯀꯪꯉꯝꯃꯅꯤꯅ ꯍꯌꯦꯡ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯇꯩꯁꯟꯈꯤꯕ ꯈꯔ ꯌꯥꯝ ꯀꯨꯠꯂꯝꯃꯦꯕ ꯁꯤ ꯖꯒꯥꯁꯤ ꯑꯗꯨꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯄꯨꯔꯥ ꯃꯦꯁꯅꯤꯀꯣ ꯆꯥꯏꯔꯒ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯔꯦ 시간이 ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯔꯪ ꯁꯪꯉꯝꯗꯥꯏꯗꯣ ꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯀꯥꯁꯦ ꯑꯅꯝꯕꯅ ꯃꯤꯔꯥꯡ ꯀꯥꯔꯝꯃꯅꯤ ꯈꯔ ꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯀꯥꯟꯗ ꯔꯪ ꯁꯪꯉꯝꯗꯥꯏꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯦꯟꯕꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯀꯨꯇꯤꯗꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯥꯛꯇꯣ ꯀꯩꯅꯣ ꯇꯧꯔꯁꯤꯔꯣ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯗꯤꯅꯔꯗꯣ ꯉꯁꯤꯒꯤ ꯗꯤꯅꯔꯁꯦ ꯁꯤꯒꯤ ꯆꯤꯀꯟꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯛꯀꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯉꯥꯟꯗꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯡꯁꯦꯀꯣ ꯆꯦꯡ ꯑꯣꯟꯕꯁꯦ ꯁꯤꯗ ꯑꯣꯟꯗꯣꯏꯅꯤ ꯁꯤꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯛꯇꯣ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯆꯦꯡꯗꯣ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯍꯦꯟꯅ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯊꯥꯡꯒꯠꯂꯣ ꯃꯤꯗꯣ ꯈꯔ ꯉꯛꯄ ꯃꯥꯜꯂꯦꯕ 이번에도 ꯆꯥꯛꯇꯣ ꯑꯣꯜꯂꯒ ꯆꯥꯏꯌꯦꯕꯀꯣ ꯁꯤꯁꯦ 또 around 100네ꯕꯀꯣ 100 ꯆꯞꯄꯨ ꯆꯥꯔꯦ 100ꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯟꯇꯦꯅꯔꯁꯤ ꯌꯥꯎꯔꯕꯅꯦꯕ ꯋꯦꯠ ꯇꯧꯔꯝꯕꯗꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗꯪꯅꯦꯕ ꯊꯣꯡꯗꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯗꯤꯅꯔꯗ ꯁꯤꯃ ꯊꯣꯡꯉꯅꯤ ꯍꯣꯔꯦꯟ ꯆꯥꯃꯤꯟꯅꯔꯅꯤ ꯑꯌꯨꯛꯀꯤ ꯂꯟꯁꯇꯣ ꯑꯗꯨꯁꯨ ꯁꯤꯃ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤꯗꯪꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯏꯁꯦ ꯑꯗꯨꯒ ꯆꯦꯡꯗꯣ ꯑꯩꯈꯣꯏꯗꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯈꯤꯇꯪ ꯊꯣꯡꯕꯒꯤꯅꯦꯕ ꯑꯩꯅ ꯆꯦꯡꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯆꯥꯛꯇꯪꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯟꯊꯔꯤꯁꯦ ꯑꯇꯣꯞꯄꯗꯤ ꯐꯖꯅ ꯆꯥꯏꯌꯦꯕ ꯑꯗꯨꯗꯤ ꯁꯤ ꯆꯤꯀꯟꯁꯦ ꯕꯣꯏꯜ ꯇꯧꯁꯜꯂꯒꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯌꯥꯝꯕ ꯏꯕꯥꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦꯕ ꯁꯤꯁꯦ ꯀꯤꯂꯣ ꯃꯈꯥꯏ ꯐꯥꯕꯠꯇꯕꯅꯦꯕꯀꯣ ꯀꯤꯂꯣ ꯄꯋꯥ ꯈꯔ ꯍꯦꯜꯂꯦ ꯄꯋꯥ ꯍꯦꯟꯗꯣꯏꯅꯤ ꯑꯗꯒꯤ ꯁꯤ ꯍꯣꯔꯦꯟ ꯁꯤꯅ ꯑꯉꯥꯟꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯗ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯕ ꯀꯩꯅꯣꯁꯨ ꯇꯧꯈꯤꯅꯤ ꯍꯣꯔꯦꯟ ꯊꯕꯤꯒꯨꯝꯕꯀꯣ ꯊꯕꯤ ꯑꯃ ꯆꯥꯈꯤꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯅꯨꯡꯊꯤꯟꯁꯨ ꯏꯕꯥꯅꯤ ꯆꯥꯕꯅꯤꯅꯅꯦ ꯆꯥꯒꯨꯝꯕ ꯊꯛꯈꯤꯕꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯝꯕꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯣꯜꯂꯒ ꯊꯣꯡꯕ ꯍꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯔꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯆꯥꯁꯜꯂꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯆꯥꯛꯀꯤ ꯁꯔꯨꯛꯁꯤꯅ ꯍꯟꯊꯔꯒ ꯑꯇꯣꯞꯄꯅ ꯃꯦꯟꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯐꯨꯠꯄꯒꯨꯝꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯗꯣ ꯍꯩꯅꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯏꯅꯐ ꯑꯣꯏ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯨꯛꯕꯪ ꯇꯧꯕꯒꯨꯝꯕ ꯉꯥꯅꯨ ꯊꯣꯡꯕ ꯆꯠꯁꯤꯜꯂꯨꯗ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯗꯤ ꯌꯥꯝ ꯈꯔꯕꯨꯗꯤ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯆꯥꯏ ꯑꯗꯨꯑꯣꯏꯁꯨ ꯌꯥꯝ ꯆꯥꯕ ꯉꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯏꯑꯦꯕꯀꯣ ꯏꯁꯥꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕꯁꯦ ꯑꯗꯨꯝ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯆꯥꯕ ꯉꯝꯗꯧ ꯃꯥꯜꯂꯦ ꯃꯇꯝ ꯈꯔꯗꯪꯒꯤ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯟꯅꯕꯁꯦ ꯀꯩꯅꯣꯗꯣ ꯃꯥꯏꯔꯦꯟꯒꯤ ꯈꯥ ꯉꯥꯟꯕꯅꯦꯀꯣ ꯑꯗꯨ ꯃꯥꯏꯔꯦꯟꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯒꯖꯔ ꯑꯣꯏꯅ ꯉꯥꯟꯁꯤꯜꯂꯒꯦ ꯁꯤꯗꯪꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯃꯃꯥꯡꯗ ꯌꯦꯡꯕꯤꯕ ꯀꯥꯡꯕꯨꯗꯤ ꯈꯪꯕꯅꯦꯕ ꯑꯩꯈꯣই ꯆꯥꯛꯇꯣ ꯑꯣꯜꯂꯒ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯀꯩꯝ ꯍꯥꯏꯔꯛꯇꯦꯀꯣ ꯌꯦꯁ ꯑꯗꯣ ꯃꯤꯅ ꯍꯪꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯆꯥꯟꯅꯕ ꯆꯥꯡꯗꯗꯤ ꯌꯥꯝ ꯍꯟꯊꯩꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯁꯤꯁꯦ ꯄꯣꯔꯁꯟ ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ